ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 18 ꯍꯥꯏꯗꯅ ꯀꯦꯂꯦꯟꯗꯔꯗ ꯊꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯉꯦꯟꯒꯤ ꯄꯨꯔꯅꯤꯃꯥ 2026ꯀꯤꯗ 2026 ꯆꯍꯤꯒꯤ ꯏꯉꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯗꯅ ꯊꯥꯅꯤꯟ ꯍꯥꯏꯅꯕ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕ ꯅꯨꯃꯤꯠ ꯎꯕ ꯌꯥꯏ ꯎꯗꯕ ꯌꯥꯏ ꯍꯣꯏ ꯂꯩꯆꯤꯟꯅ ꯈꯜꯂꯒꯗꯤ ꯎꯗ꯭ꯔꯦ ꯂꯩꯆꯤꯟꯗꯣ ꯂꯩꯇ꯭ꯔꯒꯅ ꯎꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯀꯦꯂꯦꯟꯗꯔꯗ ꯃꯌꯥꯝ ꯊꯦꯡꯅꯔꯒꯅꯤ ꯎꯕꯤꯒꯅꯤꯀꯣ ꯇꯥꯔꯤꯛ 19 ꯖꯨꯂꯥꯏꯁꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗꯈꯤꯇꯪ ꯑꯩꯒꯤ ꯊꯤꯖꯤꯟꯖꯕ ꯅꯣꯂꯦꯖꯇ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕꯗ खर फंगजब खितंग हाइजगे अदुगा मयाम पुन्ना मसिगी नुमित असिदगी अखोइ तबुं मियोइबा अखोइना कानाबा लहुपा याबागी करी करी लौबा याबागे हाबदु हाइजरके तारिक 28 हाइदना कैलेंडर दि थाबने अदुबु का अखोइगी अमुकजु अदुम हाइजरमगे अखोइ ममांगदसु अदुम हाइबनिको अदुबु अनोबा अखोइगी सब्सक्राइबर सिंगिदमक अदुम हाइजगे करी मरमगिनो कैलेंडर दा तारीख 28 सिदा अखोइगी पूर्णिमा थारपनिबनो है पूर्णिमा दो तारीख 29 थादरी मरम करिगिनो 30 दा थादरी मरम करगिनो 29 थारिसे कोई नुमि थोलकु मतम सिदा लेरमिबा 24 hours na nongma सारिदनी कोई नुमि थोलकदगिना नुमि थोलकु फावबगी सिना कोई नुमि तुगी ममिंग थोनबा अदुगा नोंगमा हाइबसिना कोई तोंगान तोंगान कॉन्सेप्ट तोंगान तोंगान फॉर्मूला ने बसिसे तोंगान तोंगान वारी ने नोंगमा हाइबसिना अम्मा नोंग से पुंग कयाना साय हाइबसिना अम्मा थबान की पुंगफम हाइबसिना अम्मा थवमचाकी पुंगफम हाइबसिना अम्मा ने बसि तोंगान तोंगान पोट ने बसि अहुम जे कॉम्बिनेशन तौरकांदा सिदेना सिबु हाइने कोई नोंगमा हाइरेना ngasi जे करी नुमित नो न ममिंग अमदि यावद्रा ngasi की नुमित असे नोंगमा हाइबजे पुंग कयाना साय हाइबजे पुंग 30 ना साय निफुना साय हाइ लेते बखिदे पुंग 23 ना साय हाइजे लेगिदने पुंग 23 की 1 2 3 4 की काउंट डाउन सिना कराइदगी होके है मतम सितदी अहिंग की पुंग 12 थोइदगी अम्मा 33 लांथोकांदा मदुदगी अम्मा नि 1 2 3 4 ना काउंट डाउन से लाइने अदुई मतुंगदा नुंगदांग तारकांदा अखोइगी कोई नुंगदिन की डेट 12 तगी अखोइगी पुंग 12 तगी the one like the 13 14 15 16 17 18 19 20 21 22 23 24 na har 12 to loshilin sina 12 ani khar kanda si je nong ma haibagi pungpham do koi ahingi pung ama sidagi haitare ko site countdown horokpone sina punggi wari ne nong magi pung kya sai haibdo countdown hobum je ado numit ki maming se karm haina karai dagi numit ki maming se karai dagi logotagi haitadi numit thok lakpa matung dagi di numit tu gi maming je thon gadabane मसीजे करी नुमाइजिंग ने हजन नुमि थोलक मतमसिदा नोंगमा हाबगी अहोबा अदुगी ममिंग थोनबा लाकदो से नुमि थोलकपा कोइना मफम मफम दुगी ओइना हाइतारे अमेरिका दा नुमि थोकपा कोइ सिदा नुमि थोकपा मत पुंजिंग मानरोय मत मानरोय अदुमाइन तौदुना कोइना नुमि थोलकपा मतांग दुगी ओइना पोइ पुंग असुक्ता नुमि थोएन हाइने अदु नुमि थोलकपगी पुंगसिंग सिगी मतुंगिना नेबा कोइना नुमि थोकपगी टाइमिंग प्लस नुमि थोए ngasi je नुमि थोकाबनि लेबा कोपनि हाइना नुमित की मसिंग लाक ममिंग जे लाकदोसे अदुगा थबान हाइबसिसु मागी ड्यूरेशन लेजरिबको थबान अमा हाइबसे कोई फिक्स नते नोंग पानबगा निनी पानबगा अदुसु नोंग पाले हाइदना ngasi की अखोगी सजिबुगी नोंग पानबजिगा कालेन की नोंग पामजिगा चप मानने हाइब लेतेब सिदि अखोगी पृथ्वी की नुमित की थागी खोंसचुगी मतुंगिना अखोगी मतम मतम जे अदुम अखोय हेंतोक हेंजन अदुम लाइने मसीगी दमतने अखोइना डेट 29 सिदा नुमित थोलकु मतम सिदा अखोगी थबान हाइतारे 15 पानबा अखोई पुंगफम से लैरमबगी अखोई तारिक 19 सिदा पूर्णिमा नुमित ने थारिने अदो मसी नुमित से गुरु पूर्णिमा ना थाबने को अदो गुरु पूर्णिमा है गुरु हबदी ओजा हबदी एनी ओजा हबी अखोई लाइक ताकपा की वरी नते आई पु पुंसी खोंसत्ता कानाबा अमा पीरेइबा ngamiba o pautak ama aina loksallaga laga aina modi formula do pala kansida aigi punsi khosida karing ahongba afaba chakotpa lambi ma lakpa targadi madu tak lakhiba pautak adu angang obi ahnoibe madu madu gi pautak ado
ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯑꯣꯖꯥꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯍꯥꯏꯁꯦ ꯃꯇꯝ ꯍꯥꯏꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯖꯥ ꯑꯃ ꯑꯣꯏ ꯑꯗ ꯃꯇꯝꯁꯤ ꯃꯄꯨꯅꯦ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯃꯄꯨꯁꯤ ꯎꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯍꯥꯏꯕꯁꯤꯡꯁꯤꯗ ꯃꯄꯨꯒꯤ ꯂꯥꯡꯑꯣꯟ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯃꯔꯛꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃꯒ ꯇꯥꯔꯨꯔꯒ ꯆꯠꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯀꯥꯟꯅꯔꯛꯄ ꯄꯤꯔꯛꯄꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯊꯣꯜꯂꯤꯅꯦꯕ ꯃꯃꯤꯡꯁꯦ ꯑꯣꯖꯥ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯖꯥ ꯀꯧꯔꯒ ꯑꯣꯖꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯒꯗꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯗꯤ ꯃꯤ ꯑꯃꯅ ꯃꯥ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯖꯥ ꯀꯧꯔꯒ ꯑꯗꯨꯒꯤ ꯑꯣꯖꯥꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯁꯦ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯁꯦ ꯑꯩꯒꯤꯗ ꯀꯅꯥꯝꯇ ꯃꯤꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯂꯩꯅ ꯕ꯭ꯔꯦꯟꯁꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯝ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯍꯣꯡꯉꯛꯄꯅꯤ ꯕ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯅ ꯗꯤꯕꯂꯞ ꯇꯧꯔꯛꯏꯕ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕꯁꯦ ꯏꯅꯛ ꯅꯛꯅ ꯂꯩꯕ ꯅꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯂꯥꯛꯏꯁꯦ ꯏꯃꯥ ꯏꯄꯥꯁꯤꯅ ꯑꯣꯖꯥ ꯑꯍꯟꯕꯅꯤ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯏꯃꯥꯁꯤꯅ ꯑꯣꯖꯥ ꯑꯍꯟꯕꯅꯤ ꯀꯥꯏꯅ ꯂꯥꯛꯏꯁꯤꯡ ꯁꯤ ꯇꯥꯡꯀꯛ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯈꯟꯅꯤꯡꯕ ꯑꯣꯖꯥꯅ ꯍꯦꯟꯅ ꯈꯟꯖꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ ꯐꯨꯜ ꯏꯅꯔꯖꯤ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯉꯦꯟꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯨꯡꯐꯝ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯄꯨꯡꯐꯝꯁꯦ ꯍꯧꯕꯁꯦ ꯇꯥꯔꯤꯛ 19ꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯔꯤꯛ 19 ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯁꯦ ꯂꯩꯕꯥꯛ ꯄꯣꯛꯅꯕꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6:53ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯒꯤ ꯄꯨꯡꯐꯝꯁꯦ ꯆꯪꯉꯕꯅꯦꯕ ꯑꯗꯨꯗꯒꯤ ꯇꯥꯔꯤꯛ 19ꯒꯤ ꯑꯍꯤꯡꯁꯦ ꯂꯣꯏꯔꯦ ꯄꯨꯡ 1 ꯑꯅꯤ ꯇꯥꯔꯦ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯗꯦꯠ 29ꯁꯦ ꯂꯩꯔꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 29ꯗꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯗꯦꯠ ꯆꯦꯟꯖ ꯇꯧꯈ꯭ꯔꯅꯤ ꯊꯣꯛꯂꯛꯑꯦ ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯦ ꯗꯦꯠ 29ꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯑꯌꯨꯛ ꯂꯩꯔꯦ ꯅꯨꯡꯊꯤꯜ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯂꯩꯔꯦ ꯅꯨꯡꯗꯥꯡꯐꯥꯎꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:04 ꯁꯤ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯦ ꯂꯩꯕ ꯑꯗꯨꯅ ꯇꯥꯔꯤꯛ 18ꯁꯦ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯦ ꯐꯨꯜ ꯑꯣꯏꯅ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏ ꯋꯦꯗꯅꯁꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯨꯡꯐꯝꯕꯨꯗꯤ ꯇꯥꯔꯤꯛ 19ꯒꯤ ꯄꯨꯡ 6ꯀꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6ꯀꯤ ꯃꯤꯅꯤꯠ 53ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯑꯍꯤꯡꯗꯣ ꯄꯨꯔꯅꯤꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯁꯦ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯕ ꯍꯥꯏꯗꯤ ꯄꯨꯡꯐꯝꯗꯣ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯨꯗ ꯑꯅꯤꯃꯛ ꯑꯣꯏꯕ ꯑꯌꯨꯛꯁꯨ ꯑꯣꯏꯕ ꯅꯨꯡꯊꯤꯟꯁꯨ ꯑꯣꯏꯕ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕ ꯃꯥꯒꯤ ꯄꯨꯡꯐꯝꯁꯦ ꯇꯥꯕꯁꯦ ꯇꯥꯔꯤꯛ 19ꯁꯤꯗ ꯐꯨꯜ ꯇꯥꯕꯅꯤꯅ ꯇꯥꯔꯤꯛ 19ꯁꯤꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯒꯨꯔꯨ ꯍꯥꯏꯁꯦ ꯑꯣꯖꯥ ꯍꯥꯏꯁꯦ ꯑꯈꯪ ꯑꯍꯩ ꯍꯥꯏꯕꯅꯤ ꯑꯩꯒꯤꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯣ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯈꯔꯅꯗꯤ ꯑꯩꯒꯤꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯃꯄꯨꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯅꯤ ꯂꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯒ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯨ ꯂꯩꯅꯤꯆꯗꯣꯏꯅꯤ ꯏꯁꯥꯒꯤ ꯅꯤꯡꯖꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯣꯖꯥꯅꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯗꯤ ꯃꯄꯨꯅꯦ ꯍꯥꯏꯁꯤꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯄꯨ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯗ ꯃꯅꯨꯡ ꯃꯄꯥꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯃꯄꯥꯟꯒꯤ ꯂꯥꯏꯁꯪ ꯂꯩꯔꯒꯅ ꯃꯄꯥꯟꯒꯤ ꯂꯥꯏꯁꯪꯗꯁꯨ ꯌꯥꯎꯕꯤꯔꯣ ꯀꯝꯄꯜꯁꯔꯤ ꯂꯩꯔꯒꯗꯤ ꯌꯥꯎꯕꯤꯒꯗꯕꯅꯤꯀꯣ ꯁꯤꯁꯦ ꯆꯦꯡꯁꯦ ꯀꯠꯄꯤꯌꯣ ꯑꯩꯈꯣꯏ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯦꯀꯣ ꯂꯥꯏꯟꯊꯧꯗ ꯆꯦꯡꯁꯦ ꯈꯔ ꯌꯥꯝꯅ ꯀꯠꯄꯤꯌꯣ ꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯀꯠꯄꯤꯔꯒ ꯏꯁꯤꯡ ꯑꯃ ꯌꯥꯎꯕꯤꯌꯣ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯁꯤꯡ ꯌꯥꯎꯗꯣꯏ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯆꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯦꯖꯤ 1.5ꯒꯤ ꯆꯥꯡ 2 ꯀꯠꯂꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯟꯅ ꯀꯠꯁꯜꯂꯛꯑꯁꯤ ꯃꯥꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉ ꯑꯗꯨꯝ ꯆꯥꯖꯒꯗꯕꯅꯤ ꯑꯗꯨꯅ ꯈꯔ ꯂꯥꯇꯣꯟ ꯑꯃꯒꯨꯝꯕ ꯂꯥꯇꯣꯟ ꯐꯪꯉꯒꯗꯤ ꯂꯥꯇꯣꯟ ꯇꯧꯕꯤꯔꯣ ꯂꯥꯇꯣꯟꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯂꯥꯆꯦꯠ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯠꯂꯒꯁꯨ ꯃꯈꯣꯛ ꯃꯇꯣꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯒꯤ ꯀꯛꯊꯠꯂꯒꯅ ꯂꯥꯒꯤ ꯃꯇꯣꯟ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯂꯥꯏꯗ ꯀꯠꯄꯁꯤꯗꯤ ꯂꯥꯒꯤ ꯃꯇꯣꯟꯁꯦ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗꯕꯨ ꯁꯣꯝꯗ ꯂꯥꯒꯤ ꯃꯇꯣꯟ ꯈꯤꯇꯪ ꯀꯛꯊꯠꯅꯕ ꯂꯩꯕꯅꯦ ꯑꯗꯨ ꯀꯛꯊꯠꯄꯤꯔꯨꯅꯨ ꯀꯛꯊꯠꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯥꯅꯅꯕꯒꯤ ꯂꯥꯗ ꯆꯥꯅꯅꯕꯒꯤ ꯇꯥꯈ꯭ꯔꯅꯦꯕ ꯑꯗꯨ ꯃꯇꯣꯟꯁꯦ ꯀꯛꯄꯤꯔꯨꯅꯨ ꯀꯛꯄꯤꯗ ꯇꯥꯔꯒꯗꯤ ꯂꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯥ ꯃꯇꯣꯟ ꯀꯛꯑꯣ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞꯇꯨꯅ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯊꯥꯏꯅꯗꯤ ꯄꯣꯛꯐꯝ ꯇꯦꯀꯣꯠꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯨꯗ ꯑꯁꯝꯕꯤ ꯑꯣꯏꯅ ꯂꯥꯗ ꯊꯥꯔꯒ ꯆꯥꯅꯔꯝꯃꯦꯕ ꯑꯗꯨꯅ ꯂꯥꯗꯨꯗ ꯃꯇꯣꯟꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯇꯣꯟ ꯀꯛ ꯇꯥꯔꯒꯗꯤ ꯃꯇꯣꯟꯗꯣ ꯀꯛꯇ ꯇꯥꯔꯒꯗꯤ ꯂꯥꯏꯗ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯥꯗꯣꯛꯄ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯆꯥ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯇꯤꯛꯁꯟ ꯍꯟꯖꯤꯟꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯂꯥꯗꯨꯗ ꯏꯅꯔꯖꯤ ꯈꯔ ꯌꯥꯎꯕꯅꯤꯅ ꯂꯥꯗꯨꯒꯤ ꯃꯇꯣꯟꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯣ ꯀꯛꯊꯠꯂꯝꯃꯣ ꯍꯥꯏꯅꯦꯕ ꯑꯗꯣ ꯂꯥꯏꯗ ꯀꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯣꯟꯗꯣ ꯀꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯇꯣꯟ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯥꯞꯄꯒ ꯃꯈꯣꯛꯇꯨꯅ ꯂꯥꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯣ ꯂꯥꯒꯤ ꯃꯈꯣꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ
ला सेटलगजु मखोक मतोन हाइबा अमदि लेदुनि न अदु सेटलगजु लागी मखोक लोम थांगदो लाइरोम द ओनजल मतोन दोन अखोइरोम दा हाइब तारे सि तौबिरगा चेंग जे खरा याम हाइजन बिरो बदन अदु इसिंग खुजा अचोमा ग्लास तो ओरसो याइ को अमा ओरसो अदु खुजाइ नदि खै फै खुजागी शेप से कोई चफुगी शेप ताबा हाइ तारे को अन सिगी चफुगी शेप सिगी द लैब तारदि खुजाइ इसिंग अमम कटपियो अदु मपांगी लाइसंजु सिगा चप मानाना अदुम कटपियो इसिंग अमा हापिरो मैरा मेंक्रुक लांबिरो मैरा मेंक्रुक लांगा अदु सि मसि नमित तखन पियो मरम दिन मसिगी तारिबा कोइगी पूर्णिमा की पुंगफम कोइगी राशि से काई द तागे हाइ मदम द कैप्रिकॉर्न जे ताइ कैप्रिकॉर्न जे द मून जे लैदोइनि था जिना लैबा मफम थागा नुमित ने था ने पृथ्वी ने सि स्ट्रेट लाइन द लैबा नुमित तुनेबा पृथ्वी जिना मयाइ द लैदोइनि नुमित का था जिना मताइ मताइ द लैदोइनेबा अदु मखोइ अनि की मयाइ द पृथ्वी लैबे टाइमिंग से द कोइना पूर्णिमा के टाइमिंग ताइ हाइने अदना मून जिना कराइ का राशि सि करम मतम द तागे द कैप्रिकॉर्न कोइगी मकर राशि हाइबा मफम से द मून जे तादोइने अदु सन जिना मागी ऑपोजिट ओइना कोइगी कैंसर ना कोइगी कर्कट राशि से द सन जे लैगनेबा सन गा अदगी कोइगी कैंसर का कैप्रिकॉर्न का जे मोइ ऑपोजिट ओइनेबा 7 हाउस हाइतारे को अदना ऑपोजिट ओइनबा टाइमिंग सिगी डिग्री मानरप टाइमिंग जनु सन गा मून गा डिग्री जदनेबा कोइना स्ट्रेट लाइन दा लैरप टाइमिंग 180 डिग्री द लैबो टाइमिंग जने कोइना पूर्णिमा ने ना हाइजे अदुदा सिटी दा हजु जु लैजे सन जिगा जुपिटर जिगा जु लैमिनारिबा अदा कैंसर हारिबा मफम से इसिंगी ओइबा मफम नेबा अदु कैप्रिकॉर्न जिना कोइगी कोइगी लैबाक सिनेबा अदुना कैप्रिकॉर्न जे लैबाक का कोइ धातु लाक मतम मै इसिंग नुंगसे लैबाक अतियाना लाइसे सिगी मतुंगिना कैप्रिकॉर्न जे कोइ लैबाक लाकनेबा अदु कैंसर जिन इसिंग लाकनेबा इसिंग की कोइगी पोट ओइबा हाइतारेन मागी राशि से अनि इसिंग राशि ओबनिना इसिंग जिगा इसिंग कटपिरनी अदगी कैप्रिकॉर्न की मपंग ओबनिन मपंग सेंग दगी हेना कोइ अथोइबा पोट लेते मरमदि सेंग जे कोइ चारगा कोइ हक्सांग सेंग मरु अमम हाइसे अखोइ सिकी समु हक्सांग जे याव सेल अमम ग चप माने अदुना सेंग मरु अमद कोइ यूनिवर्स अमा यावरे हाइनेबा अदुना सेल अमा जिदे यूनिवर्स अमा यावगी कैपेसिटी फुल लो यावेबा माइ फंक्शन तौबा याबा कोइ कुपना नैनर कान अदुना चेंग मरु मयाम जिंग पुंजलगोगी सेल मयाम जिंग पुंजलगोगी हक्सांग सेमकोनिना कोइना चेंग से कोइ अहल लमन जिंगना अदगी अखंग हाइरि सिंग हाइदा कोइ पुंसी चेंगजेन निना हाइरिसे सुमाइना चेंग लाकदोइने अदु मथक मसिदा तारिबा थौम साक्से हाइदि मून जिना लैबा थौम साक्से मु थिरकदोइने अदु मसिदा लैबा थौम साक्से नुमित तारिसे उत्तराषाढ़ा ना 21 कुनगन माथोइ सुबा थौम साकने सिदा सिगी मागी मतिक मगुन सेना कामयाम लगे हम तमदा लान ngamba हाइबा अदुगुम्बा एनर्जी फॉर्म तो ग्रहण थौम साकने कोइ कुनमाथोइ सुबा उत्तराषाढ़ा हाइसे लान ngamba हाइबसे कोइ फिरान नम युंगगा दे कोइ थाइना दि फिरान युंगता दि सिदैना सिबा कोइ लम मोरे कोइना लान ngame हाइदना कोइ अदे सरेंडर तौना फिरान मचुमा लान ngमना फिरान मचुमा स्वान लोइ थेतनाइबा थाइना अदु मयाम लोइ खंगंगनिको अदुगी फिरान थेकपंगबा कोइगी माइथीबा पीबा ngमदबा हाइबने लान लोइरे लान लोइ तादि माइथीन पीननुगी लान अमन सोननुगी मदका ओइदेबा अदुना लान ngame खोइना ngमे हाइबने अदुना लान ngamba हाइबदुगी एनर्जी मख थोकपनिना मसिन मिसिदा चेंग सिगी इसिंग दुग कटपिरगा कोइना निजगदोइसे निजबा यारिसे कोइ महौसा सिदगी मपानगी लाइसंजु अदु इमोइनुजु दुम हापिबा याइको लैतारगा अदु मपान अदु कत्तोइसे कोइ पुंसी खोंसतसिदा ngasi kauba ko numit sida ne ko ne ibda hujing dai pa sing dai ma sing da katpi ri sing sin ne ko cha cha thakcharaga ibda gi ma sing gi thaujan hai ta shakti sing to ko tayong ban sida ko na lan thengnari ba mayam sing se mai pak pak mithoi mi hen ba ha do oijerage masi je thong tha ga sara kanda ko mai thi ko mithoi mi hen ba mai pak po oijerage ha do haibiyo ni biyo ba to man troga ai sagi jo adugi jo mai pakpa pina biyo na har da loira khoi gi nudang do dum thambiramo nungala ga lautho kasu kai de ko ado nungala ga lautho ko da pharta ka da laita ga ju minimum da maira mengkruk to mutla kan da ona lautho biyo ko aduga chengphu da haisen biro aduga chengphu dagi kot laga di lai gi da di thabiru ganu ma lai da katpiru ganu chengphu da changyo por je direct khoi kitchen khoi gi keno da
ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯆꯪꯈꯤꯒꯗꯕ ꯄꯣꯠꯈꯩꯁꯦ ꯑꯩꯈꯣꯏ ꯆꯦꯡꯐꯨꯗꯒꯤ ꯀꯣꯠꯂꯒ ꯊꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯆꯦꯡꯐꯨꯗꯒꯤ ꯀꯣꯠꯂꯒ ꯂꯥꯏꯗꯗꯤ ꯀꯠꯄꯤꯔꯨꯒꯅꯨ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯁꯤ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯌꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯅ ꯑꯩꯒꯤ ꯈꯣꯟ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟ ꯈꯤꯇꯪ ꯊꯣꯛꯄ ꯑꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯊꯥꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯩ ꯇꯣꯉꯥꯟꯅ ꯑꯃ ꯁꯦꯝꯗ ꯌꯥꯗꯕꯒꯤ ꯑꯗꯩꯗ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯁꯤꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯗꯩꯗ ꯑꯩꯒꯤ ꯅꯝꯕꯔ ꯀꯩꯀꯥ ꯄꯥꯝꯕ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨ ꯃꯗꯨꯗ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯣ ꯑꯩꯒꯤ ꯅꯝꯕꯔ ꯄꯥꯝꯃꯒꯁꯨ ꯂꯧꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯀꯥꯎꯕꯤꯅꯨꯀꯣ